Maina chakpadagi soklabasigi thawai kanba ngambagi chang wangkhalakle. Maina chakpa yaurabade yumda layingbagi mahut hospital da thuna pukhatuna layingbiu haina RIMS Hospital gi Medical Superintendent Professor Nepram Sanjitna phondarakle. RIMS Imphal gi Department of Plastic Surgery amasung Manipur Plastic Surgery Society na sinduna RIMS ki Susurja Hall da pangtokhiba East John Burn CMA lisingani kuntaru hodokpagi thoromda wafam asi mahakna phondokhibane. Empathy and involvement in burn management from acute care to scar revision. Haiba theme the Pangto Kibat Horam Aduda, National Academy of Burns, India President Professor Samik Bhattacharya, RIMS Imphal Din Academics Professor Laisham Rajesh, RIMS ki Department of Surgery ke Head Professor Akoijam Ibohal na Chingba Maru Eba Miyoi Kaya Susar Yakhe. Thoram Aduda Professor Nepram Sanjitna Hai. Lamdam asigi oina maina chakpu mafam singda yerum muk amade toothpaste na chingba tongan potlam kaya tashin bagi hainabi leiba ase thadokpagi tangai fadaba lei maina chaklabade manak nakpa analayang sang singda thuna yang pukhatbigadabane kanagumbana maina chaklaga maibada yengnaba pubasu adumuk yaure madudasu maibada mahake haija singjaba sing adugi matung ina hidak langthak taire adubu hidak sing adu kadai fauba mahik matai yaudabage haibasidi tambanga banate maram aduna maina chaklabade healthcare professional singi manakta pukhatlaga mahik matai yaudre khanglaba hidak langtak sizinaba mathau tai medical science sakholapagi machung ina maina chakpadagi soklaba sing kanba ngambagi chak ngasidi mamangai ge yengnabada aduki matik wangna leire maina chaklaba mi amada kari hidak tharaga mi adugi punsi laina kanba ngamgadagi haibase ngasidi khangba ngamle adubu maina chakliba mi adu kayang kuina layeng charthagadage natraga karamba matamda yumda hanba yagadagi haibasidi doctor khaktana lepa yaroi layeng charthari ngai manungda patient adu yengsinaba nursing officer singi achobu thodang lei doctor fana yamna yenglabasu patient aduna ngakna chatkadaba kanglon sing ngakna chatrabade mausagi punsida hanjalaknaba khonabada matam henna changba yai patient singna tawgadaba amade tawroidaba sing takpi tambiduna wakhal tahanba amade makoibu senabiba haibase nursing officer singi thodangni awareness asibak ngasigi thoromda saruk yariba singnasu paktaknana sandokpiyu yamna laibak phaba amana ngasidi CMHT amasung PMJAY gumba health scheme kaya leide scheme sing asida maina chakpadagi soklaba singi matik chaba package sing yaure maram aduna maina chakpa patient sing yariba makhai thuna yangna hospital da pukhatuna punsi kannaba amade asokpa sing adu yariba makhai thura mahausagi punsida hanjin hanaba khonabada aikhoi khudimona thodang lobina si hainasu Professor Nepram Sanjipna makha chana phongdoraklei kanagumba maina sakpa amase kayamya mathuna yumda halaga phagige haibase doctor khatiki mathong nate equally nurses role is very important aduna ai gasi program da punga mase pura nursing education dai thamjawani chief nursing officer amasung principal bujadik madi thagati me yaubiba kanagumba doctor fajani yengasu ana basina maina saga phamungda kamaini hipke haibase mana kayam thuna mayumda hangadagi haibasisu achobu deciding factor amu oye mana tasandana sukandana leiradi hogalkam matamsu masi chingaga tholan adu nomuge nursing care da ek round chapada na nakhud sumaina thamu nang sumaina hipu haibu mayam se nursing officer amagi role ni duty ne that masi mayam tawraga nang aduki matik thuna phaduri ni hojiki nang numaina hipting asu sumaina tahoragadi yam thuna phagani thuna thabuk sugani phana isagi thabuk ta hanjal ngamni haibasi hajini